Manipurbu North East India da Khwaidagi Faba State Oina Khallakpa Chaothokchaningaini Chief Minister Ministry of Health and Family Welfare na sinduna Ayushman Bharat HWC gi makhada sathagiba TV Mukta Bharat campaign mai pang na pangthokkhibagi damag Manipurbu North East India ge Khwaidagi Faba State Oina Khallakhiba si state asige Chaothokchaningai ge mikup amani haina Manipur gi Chief Minister N Biren na phongdokhre social media da thadorokpa warol amada Chief Minister na makha taraduna hairiba campaign adu World TV Day gi thauramga mari lainana chahi asigi March 13 dagi haukibaga loinana ABHWC Day gi numit tha asigi chechat taraga mari da lotion khibani haire laikai ama lu nalhanbada club maira paibi singna thokdang lobiyo Khemchan BJP gi nifugani thoirak suba mapokumon thauramga mari lainana BJP Imphal West District na sinduna Minister Yumnam Khemchan amade IMC na lusingduna Imphal West ki Nambul Turel paring da leidiba phatta haudi sing laukhatuna sitok sangdokre War on drug ki khongjang mai pak pangam gadori bra haibase miyam gi wahang ama oirakle kanglai panas tha sigi chechat manga da Guwahati dagi miyoi ahum drug ka konana fakhibada Prasen MLA amagi PSO yawram basina CM na sangsiliba war on drug ki khongjang ase mai pak pangam gadori bra haibase kanglai miyam gi wahang ama oirakle haina kanglai people against narcotic and psychotropic substance kanglai panas ki cherol na haire cherol asina hai kanglai panas na lamdam asidagi mayai ka bachanjak maru phangna muthatuna lamdam asibu Tinjang kaijang daba masa mau phaba youth sing na khuling ba lamdam ama ohenna ba lalong kaya yatuna sangsilakle loina na CM na lusingba Manipur laingak na su war on drug 2.0 gi midyang makhada lamdam masibu kalhong na bohonarakle lupa crore manga hen bagi drug smuggling da senariba PSO adu CM na laukthokki bagi matungin na inquiry report athuba da laukthokpiyo loina na chenariba PSO thabaktagi terminate tawbiyo amasung MLA gi PSO na crore mga hen bagi drug smuggling da fabaga mari laina na MLA Abdul Nasir na haikiba aiga mari laina de haiba wafam ase daita yaudaba wangang ne mahaka mari laina drabasu mahaki PSO adubu maning tamna thadokuna drug karbar da yauramba si masak khangde haibase miyam gi thamoi da singnaba pokhalli haide Class 12 ki exam da NB College da nataba pambai sisinakhiba laite media da lan na pau sandokpigano principal in charge Tha asigi taraga nithoida Nawrem Bihari College ki center da exam niyom sumna tharamde amade emsuna thokiba exam singda laklaga note pisinba khongban siankhiba mami ama phau leite all mitai pangal student union of Manipur amsumna print amadi electronic media da lana uhonana bohonarak pahaibase yamna laibak thibani haina college asigi principal in charge Dr. Irom Kunjabati na thadorokpa cherol amana phongdorokle cherol asina hai Amsumna lakpa matamda Kosem gi flying squad kangbusu laktuna leiriba matamne makoi loina exam loiba phauba leikhe exam loirakpada Amsum amade Kosem gi flying squad singsu principal in charge OC ga unajakhe exam gi nuaitaba thokdok amade pau ama phauba hairamba leite exam asi ingna chikna loisin khivane asumna hankhraga print amade electronic media da center asibu lana hunanabagi mawong da hablakpage hainabi asi matungda amuk tawbirakano Karigumba wahay amatasu wahang pahong batawdana media da hekta hapagi hainabi layroidavane masina lupsingbu miyam na lana unarakane aroibada thamjaningba wafamdi college ki oja singna Manipur da leriba mahiroi lupsingna mahiroi singi exam thapam center singda yangshin khongche chatbada NB College na taramna oe hojik phawbade NB College da nataba amadi pamdaba thokdok amata thokhiba leitri haina cherol asina makata na phongdorokle SARS Brilliance Award 2022 khusinarakhre Tha asigi chechat taraga humdoi dagi Nepal gi tongan ba mafam da pangthorok liba South Asian regional countries SARS Cultural Summit 2022 da Manipur dagi naito moina saruk yariba lamdam sige social and cultural activist Rakesh Nawrem da ngarang National People's Party NPP Kathmandu Nepal gi President Indra Bahadur thapana lemjaningai oiba South Asian regional countries Brilliance Award 2022 khusin naduna ikai khumnaba utkhrei